Sangai Festival Touba Yaroi Masagi Mayumda Hanjinjarage Haina Changsinkhiba Khongjangda Security Force na CHATHAKHIBA THOUONGBU COCOMI Student Front na CONDEMN TOURAKLI kumja LISHING ani ka kulhumdoi mi gi tarik ahum dagi CHATHARAKLIBA ERANG asina MARAM OIRAGA LANJENNADUNA TONGAN RELIEF Camp SINGDA CHANGJAPHAM LOUDUNA MEEOI LISHING kaya LEIRAKLI IDP Singna Masagi Mayumda Hanjindana wana leiringai piba masida PR lengak asina Sangai Festival taunaba hotnarakpa amadi miyamgi athingma marakta namdana tausilakpa asina khoirang khoisaungnaraba miyamna kumhai asigi nongma walingai November gi tarikunda COCOMI gi miteng makhada khongjang changsinki masigi makha tarakpada Churachandpurdagi lanjenarakpa IDP Singna normal oirabanina aikhoi yumda hanjilage haina khongjang changsinkhibaga loinana ngarang dolai thabi ikhau amadi yangkhuma na chingba khunsingda aikhoi yumda hanjinjarage haina changsilakpada security force singna thingbadagi muknabagi thodokta mahairoi ama yauna meoi kya security force na tamthina phurakhiba amadi school bus amasung hospital da tear gas rubber bullet kapsinkhiba thong adubu COCOMI student front na yaningdaba phongdokpaga loinana miyam amadi IDP gi thamoi gi ihul amadi kholau asi yenglaga festival asi loisinduna IDP singbu masa masa gi yumda hanjin hanaba thabakta hena mai onsin biu haina student front asigi media convener na kodek piduna thadorakpa cherolamada phongdorakle